ꯊꯨꯡꯅꯒꯅꯤ ꯊꯨꯡꯅꯔꯣꯏ ꯈꯪꯗ꯭ꯔꯤꯕ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤꯗ ꯑꯣꯏꯔꯕꯣꯏꯇ ꯈꯟꯅꯩ꯫ ꯑꯄꯥꯝꯕꯅ ꯃꯥꯡ ꯊꯥꯔꯒ ꯂꯩꯈꯤꯕ ꯅꯨꯡꯁꯤꯕꯅ ꯏꯈꯨꯠ ꯆꯜꯂꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯐꯥꯎꯍꯜꯂꯤꯕ ꯀꯌꯥ ꯑꯁꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤꯀꯣ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯔꯨꯕ ꯏꯆꯦꯜꯗꯨꯃꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕꯤ ꯑꯅꯤꯗꯨ ꯈꯛꯇꯅ ꯏꯆꯦꯜꯗꯨꯒꯤ ꯑꯔꯨꯕ ꯈꯪꯒꯅꯤ, ꯅꯠꯇ꯭ꯔꯥ? ꯅꯟꯗꯤꯅꯤ ꯑꯃꯗꯤ ꯖꯣꯇꯤꯟ ꯑꯅꯤꯒꯤ ꯏꯔꯩ ꯀꯜꯂꯕ ꯏꯆꯦꯜ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯃꯥꯏꯀꯩ ꯑꯃ ꯈꯪꯗꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜꯗꯨꯃꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯂꯨꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯊꯔꯛꯂꯤꯕ ꯑꯄꯥꯝꯕꯒꯤ ꯏꯔꯩꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯗꯅ ꯑꯄꯥꯝꯕꯗꯨ ꯐꯪꯅꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯇꯧꯔꯤ꯫ ꯖꯣꯇꯤꯟ ꯃꯥꯒꯤ ꯔꯤꯆꯥꯔꯖꯇꯨ ꯍꯥꯞꯅꯕ ꯍꯥꯏꯗꯅ ꯃꯅꯥꯛ ꯅꯛꯄ ꯗꯨꯀꯥꯟ ꯑꯃꯗ ꯂꯦꯞꯂꯔꯦ꯫ ꯔꯤꯆꯥꯔꯖ ꯑꯗꯨ ꯍꯥꯟꯅꯅꯕ ꯍꯥꯏꯈ꯭ꯔꯦ, ꯍꯥꯞꯂꯛꯂꯦ꯫ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯗꯨꯀꯥꯟꯗꯒꯤ ꯈꯔ ꯊꯣꯔꯛꯂꯒ ꯅꯟꯗꯅꯤꯅ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯁ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯌꯦꯡꯉꯣꯕ, ꯃꯤꯅ ꯅꯪꯁꯦ ꯃꯧꯅꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯅꯪꯕꯨ ꯃꯧꯅꯤ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯐꯣꯟ ꯑꯣꯏꯅ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯖꯣꯇꯤꯟꯅ, ꯏꯇꯩꯃ, ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯏꯇꯩꯃ꯫ ꯉꯁꯤꯗꯤ ꯈꯔ ꯂꯥꯞꯅ ꯂꯩꯕꯁꯤꯅꯔꯥ ꯏꯅꯥꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯍꯩꯗꯣꯔꯛꯄꯁꯤ ꯃꯥꯕ꯫ ꯐꯣꯇꯣꯁꯤꯕꯨ ꯁꯤꯃꯇꯪ ꯊꯝꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ, ꯈꯔꯒ ꯊꯥꯔꯛꯑꯣ꯫ ꯌꯥꯔꯦ, ꯑꯉꯥꯡꯅꯅꯦ ꯏꯈꯠ ꯈꯠꯆꯅꯔꯗꯅ ꯐꯣꯇꯣꯕꯨ ꯍꯦꯛꯇ ꯄꯪꯊꯥꯗ ꯊꯥꯕ ꯌꯥꯕꯗꯧꯅ꯫ ꯌꯥꯏ ꯀꯩꯅꯣ, ꯏꯇꯩꯃꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩ꯫ ꯍꯣ ꯑꯗꯨꯅꯦ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ꯫ ꯑꯁ, ꯑꯩꯅ ꯍꯨꯃꯥꯡꯒ ꯇꯥꯕ ꯃꯈꯩ ꯁꯣꯠ ꯊꯕꯦꯠꯀ ꯍꯣꯟꯕ ꯃꯈꯩ ꯆꯦꯟꯆꯠ ꯇꯧꯗꯅ ꯅꯪ ꯎꯔꯒꯦ ꯍꯥꯏꯗꯅ ꯔꯤꯆꯥꯔꯖꯀꯗꯤ ꯍꯥꯜꯂꯨꯔꯤꯅꯤ, ꯑꯔꯦꯝꯕ ꯇꯥꯔꯕ? ꯀꯩꯅꯣ ꯊꯥꯔꯤꯗꯨꯗꯤ, ꯑꯗꯨ ꯀꯔꯥꯏꯗ ꯑꯔꯦꯝꯕ ꯇꯥꯔꯒꯦ? ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯉꯥꯏ ꯇꯧꯕꯒꯨꯝ, ꯁꯦꯕ ꯏꯇꯩꯃ ꯁꯦꯕ, ꯌꯦꯡꯉꯨꯅꯦ ꯍꯣꯏꯀ ꯍꯥꯏꯗꯤꯌꯦ, ꯊꯥꯔꯛꯑꯔꯣꯏꯗ꯭ꯔꯣ? ꯅꯪ ꯁꯤꯗꯤꯕ ꯌꯥꯝꯅ ꯈꯠꯆꯅꯩ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯪ ꯌꯥꯔꯔꯣꯏꯀꯣ? ꯖꯣꯇꯤꯟ, ꯁꯦ ꯑꯩ ꯁꯨꯝ ꯈꯜꯂꯒ ꯇꯟꯁꯤꯜꯂꯛꯑꯦꯀꯣ ꯅꯪꯁꯦ꯫ ꯏꯇꯩꯃꯁꯦ, ꯑꯁ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯇꯩꯃꯁꯦ꯫ ꯁꯣꯏꯗ꯭ꯔꯦ, ꯅꯨꯡꯁꯤꯔꯝꯃꯅꯤ, ꯑꯩꯁꯨ ꯈꯪꯉꯦꯕ꯫ ꯑꯁꯦꯡꯕꯅꯤ ꯏꯇꯩꯃ, ꯐꯥꯒꯤ ꯇꯥꯍꯟꯕꯤꯒꯅꯨꯕ꯫ ꯌꯥꯔꯦ, ꯑꯃꯨꯛꯇ ꯑꯩ ꯏꯔꯨꯖꯔꯨꯈꯤꯒꯦꯀꯣ, ꯊꯦꯡꯂꯦ꯫ ꯑꯗꯣ ꯑꯃꯇꯪ, ꯀꯩꯅꯣ ꯃꯤ, ꯐꯣꯇꯣꯗꯨ ꯑꯃꯇꯪꯒ ꯏꯔꯨ ꯂꯨꯖꯔꯨꯒꯦ ꯇꯧꯔꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯃꯁꯤꯕꯨ ꯀꯩꯅꯣ ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯣ? ꯌꯥꯔꯦꯁꯦ, ꯊꯥꯔꯛꯑꯒꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯨꯏꯃꯟꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯁꯨ, ꯅꯟꯗꯤꯅꯤ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ? ꯊꯦꯡꯉꯦꯅꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯏꯁꯤꯡꯗ ꯀꯨꯏꯅ ꯆꯣꯠꯂꯒ ꯂꯩꯔꯗꯤ ꯅꯥꯔꯛꯀꯅꯤꯅꯦ, ꯂꯣꯛ ꯊꯨꯡꯂꯛꯀꯅꯤ, ꯂꯣꯏꯁꯜꯂꯣꯅꯦ꯫ ꯅꯟꯗꯤꯅꯤꯁꯨ ꯏꯊꯛꯇ ꯀꯠꯅ, ꯑꯧ ꯍꯣꯏ ꯇꯥꯃꯣ, ꯂꯣꯏꯔꯦ, ꯂꯥꯛꯑꯒꯦ꯫ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯈꯔ ꯁꯧꯕꯁꯤꯗ ꯏꯁꯤꯡ ꯆꯣꯠꯄꯁꯦ ꯏꯁꯥꯁꯦ ꯈꯔ ꯇꯦꯛꯈꯠꯄꯣꯏ ꯈꯜꯂꯦ꯫ ꯍꯣꯏ, ꯂꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯀꯣ, ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯒ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄ ꯁꯨꯃꯥꯡ ꯂꯤꯂꯥꯗꯨ ꯇꯥꯔꯒ ꯂꯩꯈꯤ꯫ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯟꯗꯤꯅꯤꯅ, ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯂꯥꯎꯔꯛꯏꯗꯣ, ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯨ ꯂꯨꯖꯗ꯭ꯔꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ꯫ ꯌꯥꯗ꯭ꯔꯦ, ꯑꯩ ꯊꯝꯃꯒꯦ, ꯑꯩ ꯑꯝꯇ ꯏꯔꯨꯖꯔꯨꯈꯤꯒꯦ꯫ ꯑꯁ ꯂꯣꯏꯔꯦ꯫ ꯅꯟꯗꯤꯅꯤ ꯅꯣꯛꯁꯤꯜꯂꯝꯂꯒ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ, ꯑꯗꯨꯒ ꯏꯔꯨ ꯂꯨꯖꯈ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯄ꯭ꯔꯞ ꯆꯥꯏꯊꯔꯒ ꯐꯗꯤꯗꯨ ꯀꯪꯅ ꯁꯨꯝꯇꯣꯛꯑꯦ꯫ ꯃꯁꯥ ꯄꯨꯝꯕ ꯁꯠ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯑꯀꯪꯕ ꯐꯅꯦꯛ ꯑꯗꯨ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯑꯆꯣꯠꯄ ꯐꯅꯦꯛ ꯑꯗꯨ ꯌꯥꯟꯊꯣꯛꯂꯝꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯇꯥꯃꯣ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯣ? ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯁꯦ, ꯐꯛꯇꯨꯗ ꯑꯝꯇ ꯐꯝꯂꯒ ꯂꯩꯌꯨ꯫ ꯃꯄꯨꯔꯣꯏꯕ ꯁ꯭ꯌꯥꯝꯅ ꯉꯝꯗ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯑꯃꯗ ꯅꯟꯗꯤꯅꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁ꯭ꯌꯥꯝꯁꯨ, ꯀꯩꯗꯧꯔꯒꯦꯅꯦ? ꯃꯇꯝꯁꯨ ꯍꯤꯡꯖꯤꯜꯂꯛꯄꯗꯨꯗ
ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯦ ꯂꯤꯂꯥ ꯇꯥꯅ ꯇꯥꯅ ꯁꯦꯝꯗꯣꯛꯄꯅꯤꯗ꯫ ꯅꯟꯗꯤꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯇꯨꯡ ꯑꯣꯏꯔꯞꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, "ꯅꯟꯗꯤꯅꯤ, ꯅꯪꯁꯦ ꯀꯌꯥꯗ ꯐꯔꯤꯕ? ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯁꯤꯗ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ, ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ? ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒ ꯊꯦꯡꯅꯔꯨꯗꯅ ꯑꯋꯥꯕ ꯀꯌꯥ ꯑꯁꯦ ꯃꯥꯌꯣꯛꯅꯔꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯣꯡꯗꯝꯕꯅ ꯀꯔꯤꯕꯨ ꯇꯝꯕꯤꯔꯤꯕ?" ꯁ꯭ꯌꯥꯝ ꯆꯩꯁꯨꯗꯨ ꯄꯥꯏꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯅꯟꯗꯤꯅꯤꯁꯨ, "ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯅꯣ ꯑꯃꯝꯕꯁꯤꯗ? ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯍꯥꯏꯔꯤꯔꯣ?" "ꯍꯣꯏ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯎꯒꯦ." "ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯌꯥꯒꯗ꯭ꯔꯣ ꯅꯊꯟꯇ ꯊꯣꯛꯄꯗꯨꯕꯣ?" "ꯅꯠꯇꯦꯅꯦ, ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯐꯝꯁꯤꯔꯥ ꯍꯥꯏꯗꯅ ꯃꯥꯡꯒꯣꯟꯗ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯇꯧꯕꯅꯤ." ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯟꯗꯤꯅꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, "ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯆꯥꯛ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯂꯒꯦ." ꯁ꯭ꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯐꯝꯕ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯜꯅꯒ ꯐꯔꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯑꯇꯤꯌꯥꯗ ꯏꯪꯅ ꯉꯥꯜꯂꯤꯕ ꯊꯥꯕꯜꯗꯨꯗ ꯌꯦꯡꯈꯠꯂꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ "ꯑꯩꯁꯦ ꯐꯤꯕꯝ ꯈꯔ ꯆꯥꯔꯝꯂꯕꯗꯤꯀꯣ? ꯅꯣꯏ ꯅꯣꯏꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯧꯅ ꯑꯩꯁꯨ ꯍꯤꯡꯅꯤꯡꯏ꯫ ꯑꯋꯥꯕ ꯃꯆꯦꯠ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯐꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗꯨꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯕꯤꯔꯝꯗ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯄꯣꯠꯂꯨꯝ ꯀꯌꯥꯁꯦ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯅꯧꯅ ꯑꯋꯥꯕ ꯆꯩꯅꯥ ꯐꯪꯖꯔꯤꯕꯤ ꯅꯟꯗꯤꯅꯤꯁꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯏꯀꯥꯏꯖꯔꯝꯒꯅꯤꯀꯣ?" ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ꯫ "ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕꯇꯅ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯅꯟꯗꯤꯅꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯉꯥꯏꯕꯇ ꯄꯤꯅꯕꯤꯌꯨ꯫ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯛꯀꯗꯕ ꯗꯁꯥ ꯂꯥꯟꯐꯝꯗꯣ ꯑꯩꯒꯤ ꯏꯊꯛꯇ ꯇꯥꯍꯟꯕꯤꯌꯨ꯫ ꯃꯉꯣꯟꯗꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯍꯦ ꯏꯁꯣꯔ꯫ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯕ ꯃꯥꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ." ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯃꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯆꯤꯛꯄ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯁ꯭ꯌꯥꯝ꯫ ꯁꯣꯝ ꯏꯃꯨꯡꯗꯅ ꯅꯟꯗꯤꯅꯤ ꯖꯣꯇꯤꯟꯗ ꯇꯦꯛꯁ ꯊꯥꯖꯤꯜꯂꯤ꯫ "ꯀꯩꯗꯧꯔꯤꯒꯦ ꯖꯣꯇꯤꯟ?" "ꯁꯨꯝ ꯍꯤꯞꯄꯝꯃꯒ ꯂꯩꯔꯝꯕꯅꯤꯗ ꯏꯇꯩꯃ." "ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ?" "ꯆꯥꯔꯦꯗ, ꯏꯇꯩꯃꯗꯤ?" "ꯆꯥꯗ꯭ꯔꯤꯌꯦ, ꯏꯕꯨꯡꯉꯣ ꯊꯣꯡꯉꯤꯌꯦ." "ꯑꯁ, ꯏꯇꯩꯃꯁꯦ ꯌꯥꯝꯅ ꯋꯥꯗꯤ ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯗꯨꯀꯥꯟ ꯑꯃꯨꯛ ꯊꯣꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯅꯪ ꯑꯣꯏꯕꯒꯤ ꯉꯝꯃꯕꯅꯤꯀꯣ꯫ ꯑꯇꯣꯞꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯄꯥꯏꯕ ꯃꯤ ꯌꯥꯎꯔꯝꯗꯧꯔ ꯄꯣꯠꯅꯤꯗ." ꯅꯟꯗꯤꯅꯤꯁꯨ ꯃꯈꯥ ꯇꯥꯅ, "ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯗꯅꯕ ꯅꯇꯨ ꯊꯤꯕꯗꯅꯦ ꯈꯜꯂꯒ ꯊꯤꯖꯧ ꯏꯕꯨꯡꯉꯣ." "ꯏꯇꯩꯃ, ꯐꯣꯟ ꯑꯣꯏꯅ ꯇꯧꯔꯛꯀꯦ, ꯇꯥꯃꯣ ꯂꯩꯕ꯭ꯔꯣ?" "ꯑꯁ, ꯌꯥꯔꯣꯏꯍꯦ, ꯃꯄꯥꯟꯗ ꯐꯝꯃꯤꯌꯦ." ꯅꯟꯗꯤꯅꯤꯁꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯖꯣꯇꯤꯟ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯏ꯫ ꯖꯣꯇꯤꯟꯅ ꯃꯈꯥ ꯇꯥꯅ ꯏꯁꯤꯜꯂꯛꯏ꯫ "ꯌꯥꯅꯤꯁꯦ, ꯃꯄꯥꯟꯗ ꯐꯝꯕꯗꯨꯕꯨ ꯇꯧꯔꯛꯀꯦꯕ." "ꯑꯁ, ꯅꯪꯁꯤꯗꯤꯕ, ꯉꯥꯏꯈꯣꯀꯣ, ꯑꯩ ꯏꯌꯥꯔꯄꯤꯁ ꯑꯝꯇ ꯍꯥꯞꯈꯤꯒꯦ." "ꯍꯣꯏ." ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯟꯗꯤꯅꯤ ꯏꯌꯥꯔꯕꯠ ꯑꯃ ꯅꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯃꯁꯝꯗꯨꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯣꯏꯅ ꯇꯧꯔꯛꯑꯣ, ꯋꯥ ꯀꯟꯅꯗꯤ ꯉꯥꯡꯂꯛꯀꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯍꯩ ꯑꯁꯤ ꯏꯔꯒ ꯊꯥꯖꯤꯜꯂꯤ꯫ ꯖꯣꯇꯤꯟꯁꯨ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯐꯪꯕꯒ ꯐꯣꯟꯗꯨ ꯁꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯅꯟꯗꯤꯅꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯑꯣꯛꯈꯠꯂꯤ꯫
Itu haibabu kainu. Nang leirishidi. Hairaga noksilli. Kay matangno duna mo? As, loire. Nang na hosi haidudi. Aikoi sumaina wadanaba natu thibada khallaga thiyo haidana. Aduini kainu. Angang nang kin chani ko. Angang atik natana adu yamna ngoksinari do kaigino ba. Ikhatye khasilladana. Shibu aina roba. Nate shibu mi atopada khatluga yabra. Nang oibagi khatjabani. Aikhoise mina hainai jani gyan tabada khangabo. Chumi gyan yamna taramgani. Adunara lesabi lumgedi natadana mau oina lumnise. Jotin su hekta adumak awai akhomduda masu adumak tasilai makha. Sigi matangdadi noi nupina khangaru. O farese chak amta loishin kike thengi. Ado nang aina phone tawro hairakanda oina tawro ko. Atay matamdadi tawro kano farak tani thame ko. Hoi hairaga jotin su phone adu kakthatlay. Nandini shu chak ising loishili. Tamodobo mapana phamkibadobo. Hairaga mapanda tholai. Mapuroibana ukhongtenda ngatharaga tuminna famlaga leibadu ubada mapuroiba siamgi manakta famtharaga. Tamo kaidorage. Nandini ngasidi thabalse yamna fazai. Pukningshi yamna nungshi. Nanga aiga luhongkibado ngarangta oiraboy ningine. As, tamogi musidi aroibinine. Nandini maithongda thabalgi mangalna yaisilakpagi saktamduda Shyam munna yenglaga. Mahosha nangna leisharingai matamda fazakiba saktamdo handri. Asomna hairaga narumlomdagi tarakliba samlang khara adu tapna khongkatpirai napada yepsinbi. Ngasai nakongda hapkiba earbud amado samdo hek khongkatpibaduda thengnarure. Tapna earbud hapiduna kaigino. Nandini shu karimata jingna kitanaba haidana yamna haina singna khumlai. Sum YouTube da wari tana jak thonglambani. Karamba wari tarino ni nangbo? As khangdida tholak ba wari singdo sum tabani nungai ba khallaga. Nandini ai kainomta haige. Kai haige tamo hayo. Karigumma kanda aise pukjel pikpa haigadra. Wakhal macha khanba haigadra. Amuk nangse ifamdagi lapna chatkigadra haibase khalai. Nandini da mai amuk onsilaklaga. Yengo amuksu nangi nungaijaba mikupna aigishu nungaiba mikup haibado oiribani. Thazadaba thogdok kaya amana thazanaba maram ama oirakloi hainingai leikte. Oiroi khalamba kaya ama adumak oithorai. Asina amuk nang aigi marakta leiriba nungsibagi ichel sida kangba nairoidra khalamba nungsibagi ichel sisu kangkidra amumuk pakhalai. Nandini gi wakhalda magi sibo chingnari basalane. Amuk machinna thokna tamo nang wakhal yamna khanjilaba mali. Kemta khangano si nangi nanakta lengdana leigani. Lao se chak chathurasi thengsu thengne lao ba. Hairaga mapuroiba siambu sogatpiraga imungda changminarakle. Chak ising chaba loiraga magi famungda kakhatnaduna tumnare. Matamdu pung 12 rom tarba matamni. Nandini mikap tholakpada Jordangi message ani ahum leirami. Laklamiba message adu minute 10 mukki mamangda tharakpa oiduna leirami. Nandini message sangduna yengaga pai. Idaima thenglaba ahingse aidi tumthaba yadre. Idaimadi ningaidana tumamgani ko. Aigi message sina nungsibi nangbu tumbadi kaihanbiganu ko.
ꯖꯣꯇꯤꯟꯅ ꯏꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯒ ꯅꯟꯗꯤꯅꯤ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯅ ꯃꯥꯁꯨ ꯍꯦꯛꯇ ꯊꯦꯡꯂꯕꯅꯤ ꯈꯪꯗꯕ ꯃꯈꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯁꯤꯜꯂꯨꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯖꯣꯇꯤꯟ ꯄꯟꯊꯔꯨꯕ ꯇꯧꯗ ꯐꯣꯟ ꯁꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯅꯟꯗꯤꯅꯤꯁꯨ ꯃꯥꯒꯤ ꯐꯣꯟ ꯔꯤꯡ ꯑꯗꯨ ꯂꯩꯊꯍꯧꯗꯕꯗꯨꯗ ꯔꯤꯡꯇꯣꯟ ꯃꯈꯣꯟ ꯑꯗꯨ ꯍꯧꯅ ꯊꯣꯛꯂꯛꯏ꯫ ꯅꯟꯗꯤꯅꯤ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯔꯤꯡ ꯑꯗꯨ ꯁꯠ ꯀꯛꯑꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯁꯣꯝꯗ ꯁ꯭ꯌꯥꯝꯁꯨ ꯃꯈꯣꯟ ꯑꯗꯨ ꯍꯧꯃꯟꯈꯤꯕꯅ ꯃꯃꯤꯠ ꯁꯤꯡꯉꯛꯇꯨꯅ "ꯅꯟꯗꯤꯅꯤ, ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯑꯍꯤꯡꯁꯤꯗ? ꯌꯦꯡꯒꯦ ꯄꯤꯔꯛꯎ." ꯅꯟꯗꯤꯅꯤ ꯏꯄꯥ ꯄꯥꯈꯠꯅ "ꯀꯩꯁꯨ ꯅꯠꯇꯦꯗ, ꯀꯣꯔꯤꯌꯟ ꯁꯦꯔꯤꯌꯦꯜ ꯑꯃ ꯌꯦꯡꯉꯝꯕꯅꯤ. ꯍꯦꯡ ꯆꯠꯈꯤꯕꯗꯨꯗ ꯄꯪꯅꯝꯗ ꯅꯝꯁꯤꯜꯂꯨꯔꯦ. ꯑꯗꯨꯒ ꯔꯤꯡꯇꯣꯟ ꯁꯦꯝꯐꯝꯗꯨꯗ ꯅꯝꯁꯤꯜꯂꯨꯔꯦ, ꯑꯗꯨꯒꯤꯅꯤ. ꯐꯣꯟꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅ. ꯐꯤꯂꯝ ꯌꯦꯡꯕ ꯐꯥꯎꯕ ꯄꯨꯡꯆꯞꯇ ꯆꯞꯄꯦꯕ ꯇꯧꯔꯤꯁꯦ. ꯅꯨꯄꯥ, ꯃꯊꯪ ꯄꯩꯁꯥ ꯈꯔ ꯀꯣꯝꯃꯀꯥꯟꯗꯗꯤꯅꯦ ꯐꯣꯟ ꯑꯃ ꯁꯤꯜꯍꯧꯔꯁꯤ. ꯁꯤꯁꯦ ꯑꯔꯤꯕ ꯐꯣꯟ ꯑꯣꯏꯕꯅꯔ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ. ꯑꯃ ꯁꯤꯜꯂꯁꯤꯀꯣ. ꯉꯁꯥꯏꯁꯨ ꯑꯊꯨ ꯑꯀꯥꯏ ꯇꯧꯕꯒ ꯑꯝꯇ ꯅꯪꯗꯦ." ꯊꯣꯏꯅ ꯑꯗꯨꯝ ꯁꯥꯎꯖꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯇꯧꯁꯤꯜꯂꯤ꯫ ꯁ꯭ꯌꯥꯝꯅ "ꯑꯗꯣ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯑꯦꯛꯆꯦꯟꯖ ꯇꯧꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯇꯥꯏꯗ." "ꯐꯣꯟ ꯁꯛꯇꯥꯁꯤꯗ ꯀꯅꯥꯅ ꯑꯦꯛꯆꯦꯟꯖ ꯌꯥꯔꯛꯇꯣꯏꯕ?" "ꯍꯣ ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯈꯟꯅꯔꯁꯤ, ꯄꯣꯊꯥꯔꯣꯀꯣ. ꯗꯨꯀꯥꯟ ꯉꯟꯅ ꯑꯃꯨꯛ ꯊꯣꯛꯇꯧꯔꯤꯕꯅꯤ ꯇꯧꯔꯤꯗꯣ. ꯋꯥꯔꯅꯤ, ꯇꯨꯝꯊꯣꯛꯑꯣꯀꯣ." ꯁ꯭ꯌꯥꯝ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯋꯥꯈꯜꯗ ꯆꯤꯡꯅꯔꯞ ꯇꯧꯔꯕꯁꯨ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯂꯥꯟꯅ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯇꯞꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯟꯗꯤꯅꯤꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯃꯨꯛ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯇꯦꯛꯁ ꯑꯣꯏꯅ "ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯗ꯭ꯔꯗꯤ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯇꯧꯔꯛꯂꯤꯕꯁꯦ ꯈꯪꯅꯕꯗꯤ ꯐꯖꯅꯤꯕ ꯅꯪ. ꯇꯧꯔꯛꯀꯅꯣ, ꯑꯩꯁꯨ ꯇꯨꯝꯃꯒꯦ. ꯏꯈꯠ ꯈꯠꯆꯅꯗꯅ ꯑꯉꯥꯡꯅꯤꯅ." ꯋꯥꯍꯩ ꯑꯁꯤ ꯏꯔꯒ ꯊꯥꯖꯤꯟꯈꯤ꯫ ꯁꯣꯝꯗ ꯖꯣꯇꯤꯟꯁꯨ "ꯐꯔꯦ, ꯇꯨꯝꯃꯒꯦ. ꯒꯨꯗ ꯅꯥꯏꯠ" ꯍꯥꯏꯔꯒ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ꯫ ꯅꯟꯗꯤꯅꯤꯒꯤ ꯋꯥꯈꯜꯗ "ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯣꯟ ꯆꯦꯛ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯅꯥꯇꯩ ꯑꯃꯗꯤ ꯆꯥꯅꯔꯅꯤ. ꯑꯗꯨꯅ ꯖꯣꯇꯤꯟꯒꯤ ꯃꯃꯤꯡꯒꯤꯁꯦ ꯏꯅꯦ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯅ ꯑꯣꯟꯊꯣꯛꯑꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯃꯤꯡ ꯑꯗꯣ ꯑꯣꯟꯊꯣꯛꯑꯒ ꯋꯥꯆꯞꯇꯁꯨ ꯍꯥꯏꯠ ꯇꯧꯔꯒ ꯊꯝꯃꯤ꯫ ꯅꯟꯗꯤꯅꯤꯁꯨ ꯊꯦꯡꯂꯛꯄꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯁ꯭ꯌꯥꯝꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯩꯁꯨꯗꯨꯃꯒ ꯃꯅꯤꯡꯗ ꯆꯪꯉꯨꯔꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯊꯩ꯫ ꯅꯟꯗꯤꯅꯤꯁꯨ ꯉꯟꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯤ꯫ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯆꯧꯕ ꯑꯅꯤ ꯊꯥꯔꯒ ꯂꯩꯔꯤꯕ ꯏꯔꯨ ꯂꯨꯖꯐꯝ ꯑꯗꯨꯗ ꯏꯔꯨ ꯂꯨꯖꯅꯕ ꯍꯥꯏꯗꯨꯅ ꯕ꯭ꯔꯛ ꯕ꯭ꯔꯛ ꯊꯣꯛꯂꯛꯂꯒ ꯏꯔꯨ ꯀꯟꯅ ꯂꯨꯖꯔꯤ꯫ ꯏꯔꯨ ꯂꯨꯖꯐꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯕ ꯑꯣꯏꯕꯅ ꯅꯥꯇꯩ ꯀꯌꯥꯗꯤ ꯆꯥꯗꯦ꯫ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯑꯗꯨꯃꯛ ꯎꯕ ꯃꯐꯝ ꯑꯣꯏꯔꯤ꯫ ꯅꯨꯄꯥ ꯌꯥꯎꯗꯕꯒ ꯆꯞ ꯃꯥꯟꯅꯕ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯃꯊꯣꯡ ꯀꯌా ꯆꯥꯕ ꯅꯠꯇꯦ꯫ ꯁꯦꯝꯖꯤꯟꯕꯤꯅꯕ ꯃꯤ ꯋꯥꯠꯄꯅ ꯀꯌꯥꯁꯨ ꯃꯊꯣꯡ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯕꯗꯣ꯫ ꯋꯥꯀꯤꯡ ꯆꯠꯄ ꯀꯌꯥꯅꯁꯨ ꯑꯗꯨꯃꯛ ꯌꯦꯡꯂꯛꯄꯗ ꯏꯎꯗ ꯎꯔꯦ꯫ ꯀꯨꯆꯨꯅꯒ ꯉꯧꯔꯣꯛ ꯉꯧꯕ ꯑꯣꯏꯕꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯩ ꯑꯎꯕꯃꯛꯇꯅ꯫ ꯅꯟꯗꯤꯅꯤꯁꯨ ꯀꯨꯏꯅ ꯂꯩꯊꯣꯛꯇ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯀꯦꯁꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯋꯥꯈꯜꯗ "ꯅꯟꯗꯤꯅꯤꯁꯤ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ. ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯈꯔ ꯍꯣꯡꯕꯒꯨꯝ ꯑꯣꯏ. ꯉꯔꯥꯡ ꯃꯥꯒꯤ ꯃꯇꯧꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯕꯖꯥꯠ. ꯃꯥꯒꯤ ꯐꯣꯟꯁꯤ ꯑꯃꯨꯛꯇꯪꯗꯤ ꯆꯦꯛ ꯇꯧꯕꯅ ꯆꯨꯝꯒꯅꯤꯗ." ꯁ꯭ꯌꯥꯝ ꯇꯞꯅ "ꯅꯟꯗꯤꯅꯤ, ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎ." ꯅꯟꯗꯤꯅꯤꯁꯨ ꯋꯥꯈꯜꯗ ꯈꯟꯅ ꯈꯟꯅ "ꯑꯩꯅ ꯈꯟꯕꯗꯣ ꯆꯞ ꯆꯥꯅ ꯇꯧꯔꯛꯑꯦꯕ. ꯉꯔꯥꯡ ꯁꯦꯝꯗꯣꯛꯍꯧꯕꯗꯣ ꯐꯩꯗ. ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯗꯨꯀꯥꯟꯗ ꯊꯣꯛꯄꯒ ꯊꯦꯡꯕꯁꯤꯗ ꯁꯤꯗ ꯂꯩꯔꯦ. ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ." ꯁ꯭ꯌꯥꯝꯁꯨ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯒ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯉꯤ꯫ ꯁ꯭ꯌꯥꯝꯁꯨ ꯐꯣꯟ ꯈꯔ ꯀꯜꯂꯞꯅ "ꯅꯟꯗꯤꯅꯤ, ꯁꯤꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯟꯗꯤꯅꯤ ꯃꯁꯥꯅ ꯑꯔꯥꯟꯕ ꯈꯔ ꯇꯧꯔꯨꯕꯅ ꯄꯥꯈꯠꯅ "ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯃꯣ?"
ꯍꯥꯏꯔꯒ ꯏꯄꯥ ꯄꯥꯈꯠꯅ ꯅꯟꯗꯤꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ꯫